Mitopsing Khangdoknaba Thabak Paikhatpa Houkhre. Official Singna Masa-Masana Chap Thoudang Lougadabani CM. Logi wangbada Manipur da Mitopsang silakli haiba Khangbadage. Manipur laingangna District Mangata Mitopsing Khangdoknaba Thabak Paikhatle. Mitop Khangdoknaba Thabak Paikhatlaba District Sing adude Chandel, Churachandpur, Tengnopal, Kamjong amadi Fairzol ne. Hiram asigi matang da Chief Minister N Biren na chair lawduna Mari lainaba civil amadi police ki makok thongba official sing saruk yaduna mifam pangthokre. Mifam aduga mari lainana Chief Minister N Biren lamda masigi yellow missing ngak senduna thambay base. Laingak asigi tawdaba yadraba thabak amane. Official sing na hiram asigi matang da Masa-Masana Chap Thoudang lawnaba su khangan khe. Reserve Forest Areada Nouna Khundarakpa Meeoisingna lam Yonbagi Thabak Chathare Pratap. Thangmaiban United Club ki President L Pratap na haikre Imphal West District ki manungsan na Reserve Forest Area langgol amade masigi akoybada laiba mafamsingda Nouna lakpa Meeoisingna yum sajilakpa amade matam kuinadagi lairakpani haina claim tawduna Yonbagi Thabak Chatharakpa ki pau phangle. Masida laingangna kanba midyeng changbiyo wafam asing asi thangmaiban ima khuntogan be sanglenda pangthokpa paugi mifam amada Pratap na phongdokibane. Mahakna makha taraduna Reserve Forest Area faubada lam yonthokpagi khudam leiraba matamsida paliba laingangna thubada midyeng changbiyo Thangmaiban United Club ki maikaidagisu mateng panggani amade Forest Department amadi laingakki Meeoisingna logi matungina Reserve Forest kannaba honarakpada athingba pirakpa yaroi. Makha tana laingakna paikhalakpada athingba pirakpa singda Thangmaiban United Club na laingakki damak leptuna laigani haikhe. Paumisinga unakiba aduda TUC gi yamlaba member singsu saruk yakhe. Ising puduna lakpa tata truck amana thombada khongna chatlamba miyoi ama laikanaba ngamdana laikhidre. Ising puduna lakpa tata truck amana thombada khongna chatlamba miyoi ama laikanaba ngamdana laikhidre. Laibak thiba thokdok ase ngasi ayuk pung 9:30 rom tarakpa matamda Uripok Kangsup Road lambi paringge Uripok Yambem laikaida laiba Sakhi Debe school manakta thokibani haire. Thokdok aduda laikhidraba miyoi adugi mameng RK Brojendro chahi hompuga mari apokpa laikhidraba Gopendro kauwe Uripok Yambem laikaidagi ni haire. Mahak thokdok thokpam adumaktada laikanaba ngamdana laikhidabani haire. Laibak thiba thokdok adu Iroisemba maikaidagi lakhiba ising puba tata truck water tanker registration number MN03 T0921 na lambida thokduna lakpa matamda khangawdana RK Brojendro na gari adugi mamangda tusilakbadage ising puduna lakpa Tata truck aduge mamang thangba chakana takhibani haire. Mahak mafam adumaktada laikanaba ngamdana adumak laikhidabani haire. Tungda thokdok thokpamda police ki kangbu lakpaga loinana laikhidraba asiba haksang adu life care ambulance ke team na laukhalaba matung postmortem gi damak rims ke middle sangda thamkhre haire. Thokdok aduda senariba ising puba tata tanker aduge driver amasung gari police na phare haire. Gari na thomlambada chenariba miyoi amade gari hayeng phaubugi manungda puthokadabane JSC. Imphal West ki khongjom PS ki manungsana laiba National Highway 102 Imphal More lambi paringi khongjom kheba chingge haijin phammapada masak khangawdaba gari na thomlambadage chahi hompuga mangarom suraba miyoi ama laikanaba ngamdana laikhidre. Thokdok asi haukiba tang 13 ki numidang pung 9 lom taba dwaida thokibane. Laikhidrabi miyoi adudi Hairok Part 1 mamang laikaidagi laisram tampha apokpa laikhidraba sabungba kawi haire. Thokdok adugi matangda laikai miyamna JSC ama sembaga loinana garina thomlambada chenariba miyoi amasung gari puthoknaba hayeng phauba mari lainaba authority singda matam thakhre. Laikhidrabagi laikai oiriba Hairok Part 1 mamang laikaida laikai miyamna wakat mifam ama phambaga loinana laisram tampha gi misida chenariba gari amasung Miyoi adu mari lainaba authority singna athubada puthoknaba taksan khre.